Pausada yumpum uibamar uiba pau khara update tawjari. Aingonda Minister from Pigadaba Party da Bolep Kani Kanglai Pal. Tampaki Leriba Kendra Nifu Asigi Marunda Lamlai na Quadigi Sotaba Ore, Sotaraba Lamlai Kendra Asigi Jafaba, Tunglang Chad Amasamkat and Abakitamak Aingonda. Minister Pam Amma Pibada Ayaba Pipanga Political Party Adudayak Namikal Tengnakani Aina. Political activist Safam Kanglai Falna Fondokre. Wafam masing-asing lamlai da nupilal ningsing thorong kamari lena da pangthokpa khananai nabaki thorom da kanglifal phangdokibani laumai miyam ki pansirol amadi ana laying kanglon da ahongba purakpagi tangai fadaba lai maramaduna agriculture department amadi health department ani ki portfolio paigadaba minister fampi ge an lakwa political party aduda ayak namikal thengnagani aike loisangani asi piroi haragadi adukma party aduda ayak namikal thengnaroi aigi mitta political party daki miyam ni hanalumna lawe Lamlai miyam gi thauna amadi lengjel yak namana khange lakadurba mikal asida asumana mai pakane lamlai maikai gi yaifoba tunglam sad amagi thasaba thamduna mahak lakpane haukiba sahi kun khena miyam gi angamba thakta ka thoktuna lakhibane ayana kaidong da miyam gi thasaba mangaloi ani so phongdoke atopa paw amadana media da lana sandok pigano konthojam kendra gi manung chanba poising singning da sariba dam asi saba yana bagi damak turen Tingkat asin kendra sigi lofum khara da labuk te ising changduna khawdan leiba fauke ising thumle ana sandokle papawado minor irrigation department gi makada sagali bella dam asiba thugan na basin bani aina poising singning zaben club ta ngasi pangthokpa pawgi mifam amada club asigi assistant secretary wanam goberna fongdokre mara makada kibada dam asi ithai ju pire aduga masina mapung fana thapak loiselapada kendra sigi lofum singda saruk hom thokpagi anide law ubada amadi hiram kya da kanaba pigadori bane masida Hydrogen Youth Rising Club na media da lana sandopi kanu sariba damasi miyam gi yai fanabani aire maragasi da pen da bagi mayum thadok tuna charkhraba isil inaw sing wari sana tuna warisin purakna ba hona bada lamta masigi ima sing na mateng pangbiu se minister Manipur gi naha kaya pen da bagi nungsira ba masagi mayum thadok tuna charkhiba sing asi ningthina wari sana tuna warisin ama purakna ba hona bada lamta masida leiriba ima saklabi nupi oibisin asoba mateng pangbiu Kandisa namata thamdana wari chana da bahona bada Manipur lekak nasu chawna mateng pangri hana se minister N Birena phongdokre wafa masingasi khwairban kaithil gi ima market da pangthokpa nupi lal nengsing thoram da se minister N Birena uhangang dana phongdokhibane nupi lal celebration 2021 amadi BJP Manipur Pradesh ki manifesto committee na sinduna pangthokpa thoram adu da se minister na makhathana phongdokhibadi nupi lal kari da gi thoki aiba miyamna khangnarap wafamni Haunaruba taudana Pradesh ki mayukta thongna fana imasing na thekna ki basing ado asigi mirol asina kawfam thokte imasing adu gi mafamda ikai khumna bot phai basi yamna maru oi BJP na lusing bar lenga asina aikoi gi lusing bar neta irabut ki mitam thamdun state function oina pang thokle madam amada miyam da thamki ba aikoi da sakti sinabiyo santi oina lehenge haiki badu hojik Manipur gi praja sing santi oina leire akiba leitre aikoi masal gi marakta hena naksinaba mari lainare Hausi leriba nupi lalgi mafam masi matam ko chuna pamong de sem kalagane ngasi nupi lalgi thor masi da tiliba imasing na mugda hona piduna masama sage nungsira ba mahim thadok tuna lana satkraba akhoi silinau singa santi gi wari sanaduna warijin purakna nabo hona biu masi da lega nasu condition amata yaudana wari sanabada angamba mating pangani haike ngasi gi thorum adu da BJP Manipur Pradesh ki president Sarda state Prabhabari Dr. Samit Padra Bharat lega ki social justice and empowerment ki MOC Prabhima Phumi Atai Minister Singh TS Biswajit Olukoi TS Setabarda Amri MLA Singh Loinana Tripura dagi lakpa Tripura lega ki minister yauna BJP ki lusing basing su sarukya Nopilal Ningsing Lamjel Pang Thokre Speaker Khemchanda Kanglai Mapari Thaupangba Mingthol Pikre Kunthra Suba State Level Nopilal Ningsing Thoram 2021 State Level Nopilal Ningsing Lamjel Singjamai na sintuna ngasi ayuk Singjamai Supermarket Pang Thokre Thormadu Manipur Legislative Assembly Speaker Jungnam Khemchanda Nupilal Ningsing mitam sangkatuna miyam da kosinagre ngasigi thorum aduga mari enen Nupilal Ningsing sek fo speaker na phone khiba loinana star level Nupilal Ningsing Lamjel Singjamai Speaker Jungnam Khemchanda Kanglai Mapari Thongamba haiba mingtol pidun ikai khumna bodke thormadu star level Nupilal Ningsing Lamjel ki president S Medini amadi social activist Gangmaisna kabisu sarwyake Thormadu Speaker Jungnam Khemchanda phongdokhibada ngasi Manipur khonai asida negative oina khanba miui kya lai positive oina khanba miui singi afaba wakhalo lobi thona lebak miyam gi dabakta afaba thabak tawbagi hainabi thamse afaba miui sina lebak miyam gi damakta afaba thabak tawrokpa matam daso thagat bagi hainabi thamse aike loinana Manipur gi imasin ahanba Nupilal amadi anisuba Nupilal da lokhiba
singthaningat warba thaudang aduba thagatpa phongdoki loinara lamdam asigi ima oibi nupi sina lebak miyam gi damakta torokpa thabak thorom singda magi maikedagi pangba yaba mateng pangdana nupi oibi singba awangba thakta pokhanadaba nupi da ahin pasakti pinagadaba pinanaba honagani aike Kaksingi lambida lawuktagi gari singna pukalakpa laikhom lainang sing sengdokre Lauruk pantha loisilakpaga loinana lawukta laujaipada sinakiba gari singna purakpa laikhom lainangna miyam chanariba lambida saiduna leibadagi gari kya khudongthiba thodok thorakpa amade laikhom sing aduna uful olaktuna akoibagi ising nongchatki phebamda sogalakpa yabadagi ngakthongnarba ngasi kaksing ithai committee na maroiba thotang lawduna Grace Cottage Academy gi mahiroisin asoba thodang lawduna laikhom lainang sing sengdokre Laikhom lainang sengdokpa aduda Victory High School gi mahiroising lising amakasampan marfumari gi metric base kaksing high school gi members sing Juvenile Association gi members sing amade Lauren Farmers Association gi members sing su sarwi ake For Grace Cottage School mapadagi hauraga laima singjin phawba kilometer mari sangba lambida tasilamba laikhom lainang sing adu sitnana sengdokre lamtu jengbagi thorom asiga mari lainana kaksing ithai committee gi General Secretary Waijoi Kumana phongdokibada Ithai marukung asi kaksing na khundarakbaga sagon adu laklaba khong amane khong asegi mapana kaksing praja kyan hause hause iring bandagi water supply scheme amade lausi ginga yokleba lawi sing phangaduna lawi praja miham gi thawai oiribane maramasin praja sinna khong asi fajana thamnadaba honase khong mapanda tariba khunja sing plastic ki oiba polam amade phata haudi sing khong manungda thada bidana apel tawke loina na khong asida kaithel macha amadi kaksing khuliyai da sariba dam asin ising fajna control tawbidana irengba namadi lausi ngami praja sing dasu ising ya wa pidana ba honamina si hana phongdoke ngasi gi social service asi silang bada sel thongge pangkal gi amadi lausing gi mating pangpirakhiba punbagi mafam dasu kaksing ithai committee gi maike dasu thagat ba phongdoki manipur gi NRC update tawnarab iho sagat kadawre Manipur gi NRC National Register of Citizen update tawnarab gi movement sagat na bagi pandamda ngasi singamasung tamgi muchung jawba Indigenous Peoples Alliance IPA kauba Aro Committee ama semkre Aro Committee sembagi wafum asi ngasi major kulda leiba Manipur phrase ta pangthokpa pawgi mifam amada nauna semlaba IPA gi secretary longjam avothe miteina lauthoke Marhai IPA asi hokiba December mangada Tangkhul Avenue Community Hall Impal the Coordinating Committee on Indigenous Peoples na sinduna Singtam gi miyoi sing punduna pangthokiba asoba meeting amada laukiba warip matungina sembani haike IPA Secretary na hai Ado Committee asina lamda masigi yellow furup sing kanjana bagi namang state asida NRC update tahun bagi hongtang asi laukalak mane manai Manipur gi yellow furup sing population hanggat padagi migrant amadi immigrant sing population hanggat pana asum henjelak tu ngasi di state asida demographic imbalance ama sauna thole Alvin Hauzik miyang khara sangba ngamli basi state asida entry mati exit torba mito khaktane masida tabal lamda masida laktun khunda laita sinkraba amadi electoral roll da yaukraba singdi masak khangtok pangamre marmasna NRC update tawthra Manipur gi wangbadagi sangselak lamda masida khunda laita sinkraba amade electoral roll da maming san sinkraba mitok sing khandok tuna mahi roll dagi laimen raglaba furuk ki miyoisi mayak sena khangtok na bagi dabak IPA na sing amari tam animakta haujuk oirba demographic imbalance asigi matangta amade NRC tawba karigi mathau taribanu haibagi matangta awareness campaign amaso mobilize tawbani haike madawgaram tawraga apunbagi pangalna state amadi central government da NRC tawbinu na pressure pikani haina abothena phongtoke lakadarba mikhal asida political parties inge manifesto da NRC update tawbagi wafam habanana ba thabak paikana ba IPA na sem sare haina adu committee asigi secretary na makata ke Panbajabadi Manipur gi mafum khardi sangsilakpa miyoi masingna yellow medagi henba yaurabane atopa pau amadana BJP ki media in charge sing thona laigadabani e sarda mathang chahi gi angan basarukta pangthokadaba assembly gi general election asigi lanfam gyada BJP ki media in charge sina asangba thona leipa media gi lanmi oigadabani ana BJP state unit ki president e sarda na phongdokre BJP state unit na sindoranga si party siga office ta pangthokpa state level media workshop hawdokbagi thoramda e sarda na hai lagadorba election as the party gi media na state government miyam gi yaifana da afaba thabak tawri habase Manipur gi mafum khuding de johon bagal loina nam yamda impact ama pidana ba hola kadabane information technology sector asi lagring matam kya gi mamang de print media na kasin kya jawna media gi kuthang da pau sing johon bani aina palladuna media si ekoi ga tatna thana ba yadaba posa kamani aiwa wafum sarda na thamke
Political party amu oriba BJP ki mandal level de leiriba media in charge na hojekti political scenario amadi India government amasung state government paikaliba thabak thorum sigi message purga chatkadabani aina su SR dana phongdoke party sigi media group na kari tawgadage habadu mabutana khangba changi aina paladuna SR dana hai mamangi matamda national level da think tank amalai think tank asina pause sing yauriba pause sing loina puthoklaga patholaga maruba headline marking tawraga tonganba set semlaga mari leader sing the people rakhe party ki leader sing na darkar lerakadaba point sing semlaga clipping tawraga people darkar lai ana sa phangdoke party sing state unit ki media in charge nan mit khuding ayukta whatsapp ta pausing thakalage mandal level da leiba media in charge sing su makoi ki mari leina ba sing da khangan ba darkar lai haiba wafum SR dana phangdoke mina pangangang ba ke media da yorokpada party ki media in charge ni arga asum leibani yaroi maduda kari react tawgani khangba changi haiba wafum khan Tamladuna media in charge singa wangang loi singa jamna nang mari leina gadabani amade wangang loi sinda update tawi gadabani abo form thamke makha tarakpa atopa pau amadana America da akan banong sit tone duna sekiba chama sure America da pung da kilometer chani jang na sirpa akan banong lai nong sit tone duna sekiba chama sure meyukya ama so open nangle ad agency ki pauna aire nong lai nong sit aduna meyukya mai makai kya lai dabagi awaba mayuk nare aire Amazon warehouse ningkai bada manga sire US lai ba Amazon warehouse khangudana ningkai rak bagi thodokta mioi manga sire kya sokle an agency ki pauna aire mafamatu da hujik su ate akai marakta mioi kya lerangani aina thajanare aroi bada content singa sigi mar ba pau khara asiba pau damjariba mari local news YouTube channel amadi Facebook page asidagi yang biri pa panamak patha kajari channel asida tumda kanarabadi subscribe tobi division subscribe tobi romaloinana like and share tobu su kawri nupnamakpo amakana thagajari